India ki Prime Minister Narendra Modi na Viksit Bharat ama oinaba laurabasu disabled person sing yaudrapati Viksit Bharat oibe yaroi disability sing na hiram khudingmakta saruk yaraba matamda Viksit Bharat mai pak pangamgani haina SD Foundation Manipur Chairman Dr. Sapam Zasowantana Pangthokkhrae wafam asing asi handicap development SD Foundation Manipur Babina Hospital Khawaisoi amadi Advocate Laisangthem Rosemani Memorial Trust ALRMT ga punna kusamnana shinduna Khawaisoi da leiba Babina Hospital gi auditorium hall da fostering disability inclusive societies for advancing social progress haiba team da pangthokkiba International Day of Persons with Disabilities lisingani kunmanga gi thoramga mari leinana phongdokkibane thoramadu da Babina Group of Company gi chairman cum managing director Dr. TH Davali Editors Guild Manipur AGM के President Khogendra Khomdram amadi ISD Foundation Manipur के Chairman Dr. Sapam Jasowantana थौरमदु के President Member सिंह ओइना सरुक याखी amadi laikitraba Advocate Laisangthem Rosemani के तरुक लक्सुबा Death Anniversary ga mari leinana Voluntary Blood Donation Camp amso pangthokkibaga loinana Disability singi yafanabada honaramba Laisangthem Rosemani की photo da laisukatuna ikai khumnabasu utke थौरमदु को mari leinana Chairman Dr. Sapam Jasowantana makha taraduna hai haukraba matamda disabled oiraba Singbo Aranba Midyang Amaka Loinana Namthabiramba du Nasidi Makoisu Mui Amani Kanduna Afaba Midyang the Yangduna Afaba Kunayama Sagana Bokona Minashi Afaba Kunayama Semgatpada Disability Singbo Nusi Bigadabani Masina Afaba Kunayama Urapada Hen Komang Sausin Gani Haina Fondoki Nasidi Nama Servicing Seko Yokat Bigadabani Ado Inclusive Society se Poranabu Honabada Akoi Masi Punna koi thawdang law mina gadabni semgat mina gadabni karigino hai kanda ngasai ge khoi samaj ki chawkhat khongtang che hena advance oina nabagi haina hai base sina piri ba message si yam clear oire disabled without us nothing about us without us haiba koi development ama porpada hoji Modi na hai ba koi Viksit Bharat hai base koi disability sin se yaw dragadi masi Viksit Bharat se oibe yaroi